National Highway to Imphal Dimapur lambida chatliba potchai puba truck singdagi Kihan Khanghallaga nam haduna sel Khaibada chenabani Haiba miyoi ama security force na Phare police dagi fangba pawgi matung ina National Highway sigi paringda Kangpokpi district ke manung channa ti khulen amasung Kaubru Laikha anigi marakta patrolling chatpa security force ki apun batim amana Kaubru Laikha romdagi halakma matamda Kangpokpi police station na konba lambi paring asida laiba PK workshop manakta potchai puba truck sing khamduna senkhai thumkhai tawba manba mongda miyoi khara laiba ukhi adum oinamal security force lakpa aduda lairamba miyoi sing chenakhibaga loinana cycle khamen loktagi lonmin thangoite chahi kuntaret hairiba miyoi asi faba ngamki miyoi asi dagi smartphone amaga loinana sel oina lupa lising kun manga su recover tawki faraba miyoi adugi mathakta makhataba thabak paikhatpa hokre hairi